Matamgi Manipuri Wari channel asibu tabiriba kwai pumnamakpu taramna opaga loinana ikoknona khurumjari ngase muktaminarasi Eigi Maching Fattabi Nungshibi 13 suba tanka Itaw, kai chatoino. Ngasido Nungshibi ibanigi anniversary ne adugine. Kaino harisibo Nungshibi di luhongkidawrena. Ha, kaida. Adudi khangde Facebook to ubane ma luhongbagi photo do hape. Boinaw pairamba gift to lemai de thathakiba khangaude. Nungshibi. Boinaw tumlambadagi fuk hawalai. Kaino hujikkidubo. Mangora male. Thank God. Mangohan birabagi. Table da lairiba ising bottle du lauraga thai. Kari mangnone hujikkidubo. Sugumba mangse amukta sumangkid. He taibang semba mapu Eigi Nungshibibu jeksina senabiramuko. Ana ayek yahon biganuko. Boinaw neto on toroga Facebook da changi adubu hanagi hamu ni Nungshibi profile deactivate toroga adumak lerami. Nungshibi nang aibu kayam kuina waraukidoino hayengdi ay yum tholaklani akhoi tamachogi lohongba hek loibaga ai mamada hairaga nangbu aigi oina hayangani ai nangga natana kanaga su lohonglo ahing adu Nungshibi wakal kanna tumthakre. Mathangi numitni ayu anganbani Nungshibi ngantana hawgotuna iru maithajaraga nungsada samkangali. Bema chaloire khara thaklu laone thengani mi lakwana halani lao. Oima Nungshibi na cha thaklingai parlor gi mi solakle geba hokre somda nupa mayumdasu marang tauri. Memchana Bema panthoi Goddess tegilik singdo uthoro nang sulusilone iboyaina mama aibu chandon se amukta thilludana moi baba mapuroibe ki sandal magi nupina thinbado to hoide hai panthoi laklani panthoi da thilalase ayuk ki pung nipa makai tarakle arangbamna ai mayam dubu loidribra ne chatnaba tawrasine lai pochai pugadaba mausingdo somda lao Somdasu hajibot ki wari hokre ngasidi Nungshibi haingai leitana phajai tombi sanana di macha bongak tekpa makai yengjai mapisu chenthari hajibot ki mi laknakre mamanabi kayaga harau tayamna chapot chaminari Nungshibi chinglemna hajibotu solution pari boinaw airport ta oklui boinaw mayamba budi kharaki wa pakna ngangnade Lambida laklingai tanjaduda Nungshibi phone lai pari phone to paikhatli Hello Nungshibi Boinaw mingdo tabada swai lawi tu chungkiba khangaude adubu matei mada mayambana Nungsina kawwa ming orambasu yai khanduna tumina amuk lei Parina asapo kamain tawge yam phajadrabo phajaye ado tamujo kai chetlino langbagi makhol yamna tai Gari thoriye yum yogdore akhoi punsiba lorubane Nungshibi su swai lawi mingdo tabada tamucho punsiba haidi inau pa tombane mangasi tholokpa ado ai yoraga hairage ko hoi boy amu oramdana ne hang sanatanate boy nate ngasi di pari amadi Nungshibi anigi lohongbani Sumangda awon posing do thinnaba haiduna thangdoklaga leiri Nungshibi su kundo lengnaba iruba loiraga cha thakpa oina nungsada samkangali Nungshibi parlor gi mi laena nangbo samdo kangdribro khara kange nama adudi changlo dana kada mi lae icha nanglo siluro chatlo pham thaba chatkadaba natro nangbo aidi lorabagumba nama Lay lengnaba keba hokre ngayak leiraga pham thaba chatkadaba misingsu chatnakre Nungsi magi ngaksamda huknaba punsi lepun oibi kundo leirang lekhan chana haptuna Nungshibi kundo lengi
ꯇꯣꯝꯕꯤ ꯁꯅꯥꯗꯤ ꯃꯆꯥꯕꯨ ꯌꯦꯡꯅ ꯃꯄꯤ ꯆꯦꯟꯊꯕꯁꯨ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯐꯝ ꯊꯥꯕ ꯂꯣꯏꯔꯗꯨꯅ ꯗꯈꯤꯅꯥ ꯇꯧꯕꯒꯤ ꯃꯥꯡꯒꯣꯜꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯐꯝꯃꯤ꯫ ꯏꯆꯜꯗꯤ ꯀꯣꯜ-ꯂꯤꯛ ꯁꯦꯝꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯖꯤꯜꯂꯝꯂꯒ ꯆꯠꯈꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯥꯛꯆꯦꯞꯇꯒꯤ ꯕꯣꯏꯅꯥꯎꯕꯨ ꯍꯥꯏꯔꯞ ꯏꯆꯟꯅ ꯎꯍꯧꯋꯤ꯫ ꯑꯦ, ꯗꯥꯕꯣꯏ ꯃꯥꯟꯈ꯭ꯔꯦꯗ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ꯫ ꯑꯩꯕꯨ ꯆꯪꯂꯒ ꯍꯪꯁꯤꯔꯅꯦ? ꯍꯪꯂꯔꯣꯏ, ꯀꯩꯅꯣꯝꯃ ꯈꯟꯈꯤꯅꯤ꯫ ꯑꯩꯕꯨ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯆꯤꯡꯅ ꯏꯆꯟ ꯃꯆꯦꯇꯣꯟꯒꯤ ꯐꯝ ꯊꯥꯕ ꯂꯣꯏꯕꯒ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ꯫ ꯗꯈꯤꯅꯥ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨꯁꯨ ꯑꯃꯨꯛ ꯆꯠꯅꯈ꯭ꯔꯦ꯫ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯨꯡ ꯏꯁꯩꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯕꯣꯔ ꯖꯇ꯭ꯔꯥ ꯇꯧꯈ꯭ꯔꯦ꯫ ꯗꯣꯜꯁꯨ 3ꯂꯛ ꯁꯨꯔꯦ ꯊꯤꯟꯈꯤꯕ꯫ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯐꯣꯇꯣ ꯀꯥꯞꯄ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯣꯔ ꯌꯧꯔꯛꯇꯨꯅ ꯕꯣꯔ ꯑꯣꯛꯏ꯫ ꯀꯩꯅꯥꯁꯨ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ 3ꯂꯛ ꯁꯨꯕ ꯊꯤꯜꯂꯛꯄ ꯗꯣꯜꯒꯤ ꯃꯈꯣꯜꯗꯨꯗ ꯕꯣꯔ ꯃꯟꯗꯞ ꯃꯌꯥꯏꯗ ꯊꯥꯔꯤꯕ ꯂꯨꯍꯣꯡꯐꯥꯟꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯕꯣꯔ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯀꯩꯅꯥꯁꯨ ꯄꯨꯊꯣꯔꯛꯏ꯫ ꯄꯥꯔꯤꯗꯤ ꯅꯨꯡꯁꯤꯕꯤꯕꯨ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯤꯠꯇꯨ ꯄꯩꯔꯞ ꯅꯨꯡꯁꯤꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯑꯣꯡꯗꯨ ꯎꯔꯗꯨꯅ ꯆꯤꯕꯣꯟ ꯍꯥꯏꯅꯩ꯫ ꯍꯩꯃꯥ, ꯕꯣꯔ ꯈꯨꯐꯖꯁꯦ! ꯑꯁ ꯌꯦꯡꯉꯨꯅꯦ, ꯅꯨꯡꯁꯤꯕꯤꯗ ꯂꯣꯟꯅ ꯌꯦꯡꯂꯤꯁꯦ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯌꯦꯡꯂꯛꯏꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯍꯧꯅꯕꯒꯤ ꯃꯌꯥꯝ ꯗꯥꯟ ꯊꯥꯗꯕ ꯆꯪꯅꯔꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯃꯄꯥꯕꯨ ꯎꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯄꯥꯔꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯕꯤꯅ ꯀꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯣꯛꯑꯣꯟꯅꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯤꯒꯤ ꯈꯨꯠꯇꯨ ꯃꯥꯒꯤ ꯈꯨꯠꯇꯨꯅ ꯒꯣꯔꯣ ꯈꯣꯠꯂꯤ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯗ ꯄꯩꯔꯞ ꯇꯧꯔꯒ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯅꯨꯡꯁꯤꯕꯤꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯈꯨꯠꯇꯨꯗ ꯈꯣꯠꯄꯗꯤ ꯂꯦꯞꯇꯦ꯫ ꯗꯥꯟ ꯊꯥꯗꯅꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩ ꯀꯣꯏꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯒꯤ ꯂꯩ ꯈꯨꯖꯣꯞꯇꯨ ꯅꯤꯡꯊꯤꯅ ꯆꯥꯏ꯫ ꯑꯁꯨꯝ ꯀꯣꯏꯔꯛꯄꯅ 3ꯔꯛ ꯁꯨꯕꯒꯤ ꯂꯩ ꯆꯥꯏꯕ ꯂꯣꯏꯔꯒ ꯀꯣꯏꯔꯛꯄꯗ ꯃꯃꯥꯗ ꯌꯦꯡꯂꯨꯕꯗ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯅꯨꯡꯁꯤꯕꯤꯅ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯆꯤꯟꯊ ꯑꯀꯣꯟꯕꯒꯤ ꯂꯩꯗꯣ ꯀꯣꯏꯔꯛꯏ꯫ ꯑꯔꯣꯏꯕ ꯂꯩ ꯈꯨꯖꯣꯞꯅꯤ ꯆꯥꯏꯒꯗꯧꯔꯤꯕꯁꯦ꯫ ꯄꯥꯔꯤ ꯅꯨꯡꯁꯤꯕꯤꯅ ꯀꯞꯄꯗꯨ ꯅꯣꯛꯑꯣꯟꯒꯦ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯂꯩ ꯆꯥꯏꯔꯝꯗꯥꯏꯗ ꯅꯨꯡꯁꯤꯕꯤꯁꯨ ꯄꯥꯔꯤꯗ ꯍꯦꯛ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯒꯗꯤ ꯄꯥꯔꯤꯅ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯤ, ꯅꯣꯛꯐꯦꯠ ꯇꯧꯈꯤ꯫ ꯄꯥꯝꯕꯨ ꯉꯛꯁꯝꯗ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯣꯏꯕꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯄꯔꯦꯡꯗꯨ ꯅꯨꯡꯁꯤꯕꯤꯅ ꯅꯤꯡꯊꯤꯖꯅ ꯍꯨꯛꯂꯛꯏ꯫ ꯁꯥꯏꯠꯇꯒꯤ ꯍꯨꯏꯁꯦꯜ ꯈꯣꯡꯂꯛꯄꯁꯨ ꯌꯥꯎꯅꯔꯤ꯫ ꯄꯥꯔꯤ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯍꯨꯛꯅꯕ ꯍꯥꯏꯗꯨꯅ ꯕꯣꯔ ꯁꯦꯟꯅꯕꯗꯨꯅ ꯄꯤ꯫ ꯀꯨꯟꯗꯣ ꯄꯔꯦꯡꯗꯨ ꯄꯥꯏꯔꯒ ꯂꯦꯞꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯒꯤ ꯉꯛꯁꯝꯗ ꯅꯤꯡꯊꯤꯖꯅ ꯄꯜꯍꯟꯗꯅ ꯍꯨꯛꯂꯛꯏ꯫ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯁꯨ ꯍꯨꯏꯁꯦꯜꯄꯨ ꯀꯥꯝꯖꯤꯜꯂꯛꯄꯅꯦ, ꯈꯨꯕꯥꯛꯄꯨ ꯈꯨꯖꯤꯜꯂꯛꯄꯅꯦ, ꯄꯨꯝꯅꯤꯟ ꯍꯦꯠꯅꯤꯜꯂꯤ꯫ ꯕꯣꯔ ꯀꯩꯅꯥ ꯑꯅꯤ ꯀ꯭ꯋꯥ ꯂꯥꯟꯅꯕꯒꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀ꯭ꯋꯥꯁꯨ ꯂꯥꯟꯅꯔꯦ꯫ ꯕꯣꯔ ꯃꯃꯥꯟꯅꯕꯅ, ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯁꯤꯕꯨ ꯀꯅꯥꯅ ꯍꯦꯟꯒꯦ? ꯏꯆꯟꯅ ꯇꯥꯞ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ꯫ ꯀꯩꯅꯥꯅ ꯁꯥꯊꯤꯅ ꯍꯦꯜꯂꯤꯗ, ꯅꯣꯏ ꯕꯣꯔ ꯁꯛꯇꯥꯁꯤꯒ꯫ ꯀꯩꯅꯣꯗ, ꯑꯩꯈꯣꯏ ꯕꯣꯔꯅ ꯌꯥꯝ ꯊꯤꯅ ꯍꯦꯜꯂꯤꯀꯣ꯫ ꯏꯆꯟꯒ ꯃꯃꯥꯟꯅꯕꯤ ꯈꯔꯒꯗꯤ ꯕꯣꯔ ꯊꯣꯛꯂꯛꯄꯗ ꯈꯨꯖꯤꯟꯅ ꯁꯤꯛꯇꯣꯏꯒꯤ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯣꯡꯖꯤꯟꯗ꯫ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯕꯣꯔꯗꯨ ꯁꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯨꯛꯀꯣꯜꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯃꯄꯥꯟꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯏꯆꯟꯒ ꯕꯤꯟꯗꯤꯌꯥꯒꯅ ꯅꯥꯡꯒꯟꯗ ꯍꯨꯠ ꯂꯩꯊꯠꯈꯤ꯫ ꯕꯣꯔꯗꯣ ꯅꯥꯃꯟꯗꯅ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯏꯁ ꯅꯥꯏꯕꯣ! ꯑꯁꯨꯝꯅ ꯂꯨꯍꯣꯡꯕꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯦ꯫ ꯀꯩꯅꯥꯁꯨ ꯕꯣꯔꯒꯤ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯩꯅꯥ ꯌꯧꯔꯛꯇꯨꯅ ꯀꯩꯅꯥ ꯑꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯠꯂꯣꯏ ꯊꯣꯛꯄ ꯍꯧꯔꯤ꯫ ꯂꯥꯛꯂꯤꯕ ꯒꯦꯁ ꯃꯌꯥꯝꯗꯨꯁꯨ ꯔꯤꯐ꯭ꯔꯦꯁꯃꯦꯟ ꯆꯥꯅꯔꯤ꯫ ꯄꯣꯠꯂꯣꯏ ꯊꯣꯛꯄ ꯂꯣꯏꯔꯒ ꯅꯨꯡꯁꯤꯕꯤꯒ ꯑꯍꯜ ꯅꯨꯄꯤ ꯑꯃꯒ ꯃꯄꯥꯟꯗ ꯊꯧꯒꯜꯂꯣꯟ ꯑꯃ ꯎꯠꯄ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯨꯗ ꯕꯣꯏꯅꯥꯎ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯒꯥꯔꯤꯒꯤ ꯁꯦꯜ ꯉꯥꯡꯅꯔꯝꯃꯤ꯫ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯕꯤꯒꯤ ꯃꯥꯏ ꯃꯆꯦꯠꯇꯪ ꯎꯍꯧꯏ꯫ ꯐꯨꯜ ꯃꯦꯀꯞꯁꯨ ꯑꯣꯏꯔꯕꯅꯤꯅ ꯐꯖꯅ ꯈꯪꯍꯧꯗ꯭ꯔꯦ꯫ ꯕꯣꯏꯅꯥꯎꯗꯤ ꯃꯊꯟꯇ ꯑꯃꯨꯛ ꯅꯣꯛꯏ, ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯃꯤꯠꯇ ꯅꯨꯡꯁꯤꯕꯤꯗ ꯎꯔꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤ ꯊꯤꯟꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯁꯨꯠ ꯍꯣꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯀꯥꯗ ꯆꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯕ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗ ꯆꯥꯛꯁꯪꯗ ꯄꯥꯔꯤꯅ, ꯏꯃꯥ ꯆꯥꯛꯁꯨ ꯌꯥꯝꯃꯜꯂꯦ꯫
Haima, natomdagi natiye, maugisune. Khara lemhallo, mana chadoine arembado. Ima, aremba pijaba kaina. Hai, chatnabini ne. Nangna khangponte ne, charo. Boinao, nangsu chathodana, noi nupa gai ne, amta chathokro, loisenkro. Akoi ne, wai sangna chahorage. Hoi ma. Boinao, chakto chakom chauna hoktuna chai parisuni. Panthoi, mana Nungshibi bu kauba kada changlai. Inama, chak charasi lao. Laikai gi cha yenba yauba lesabi kharasu Nungshibi gi manakta phamlami. Panthoina, haima, pena, thoi, naubia, lao, noisu chatkrena koruge taromine, lao, chak khise. Yarani ye che panthoi. Nungshibi na tapna harai. Lao, chaminase. Hoi, inamaga oiradi yaye. Panthoiga lesabisinduga makhada kumthakre. Nungshibisu magi kado thong hairap chingsillaga stair leba side lomda lakpaga. Boinausu magi kada phone charge tawrambadu lawgena prap lakpaga anido gam hek yaisanai. Boinauna, sorry, itai manine. Boinaudi Nungshibi na haiba khangdri mau anobinina pokto phi kuppanina. Nungshibisu khonjel do tabada ngakpoi kariboi maido sat leithorei. Boinau Nungshibi oirambaduda lepamba khongfamdo hantoi nervous tatli masado. Lep libra pham libra khangkhidre padrak tana lebak da kit phamthai. Nungshibisu mamit mana lauthoi. Pairamba fidu lemaida takiba khangaude masado sok chatli. Boinau Nungshibi de mamit kuptaba makai yengi mapi ira chelei. Nungshibisu boinauga michana bangamdraduna mamaido phat leithoki. Mara leiraba amagum maidu boinaudu utpa ngamdre mitlu pirangsu chentherakli. Anida wahi ama fawba hainade tumin leinei. Makhadagi stairda mi karakwa makhol taraduna Nungshibi hainingba wahi kaya leirabasu hairamdana makhada kumthakre. Boinaudu natrang amada mana phamthakiba mafamduda phaglangda ngaraduna mapi chentha phamlaga lei. Nungshibisu chaksangdani haiduna chatpani adubu kadaida kadomda chatlibano haiba khangde tarang amada adum chatki. Nungshibi wakal amada chaksangda changdabida mapalda sumanglomda chumtring thokibadu parina uraduna tanarei. Nungshibi, kadaida nangna chatliduba? Parigi khonjel do tabada Nungshibi wakal laktuna mapido fat leithoi. Mapanda saidi kholibra yengena tholokpane. Angangsingna maina tawjanida. Lao, nasado choktharani. Chak charu lao. Mama koi panthoi koine nangbu ngaiduna lehorabane. Hoi, lake. Hauji phawba kaplibro? Kapteda. Chaksangda chak chaba changlai adubu chaktu yosinbani ngamdre Nungshibido. Memchana, Bema, chaktu khara chasillo natradi nasado choktharani. Karimta khalluno ichasidi nayumniko hangoiganu. Nungshibi pisu tap tari chaksu chasinbadi yade adubu namduna chasilli chakhong khudingi ising thai. Memchana, haima, hauju phawba kapibro nangbo? Kapte haiduna makokto nomi. Hera, mayam loina tawnariba ngaktane nathandasu nate adugi sarukpudi chakto chakhom chauna harau huoga chatho ibema. Chak chaba loinare kolik singdusu panthoiga pulap khangminare loiraga magi kada changlakpada amukasu boinauga stair da thengnei. Handakti boinaugi mamai mamitu pupom pomi thawai chakna milu piranga loinana warongna Nungshibi yenglamlaga stair dagi kumthakre. Nungshibi boinaubu kongjaningbani adubu wahi ama phawba haiba ngamdana ik-ak tawraga lehawi. Boinau yumdudagi thoklai kadaida chatlibano haibasu khangde numidangduda. Pungsu phana yamna thengjilakle amamba lambiduda wakal amada adumak chatli. Aina chatlibasibu kadaidano? Kanagino? Karino aina uriba sakdamasibu? Asengbra natraga mangla? He taimong semba mapu mangamuktadi uhenbiramuba? Ay yamna ware natraga ay bulok sinbiro? Asuk yamna waba
ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯕꯣꯏꯅꯥꯎꯗꯣ ꯐꯝꯊꯔꯛꯏ꯫ ꯕꯣꯏꯅꯥꯎꯒꯤ ꯑꯋꯥꯕ ꯆꯩꯅꯥꯁꯤ ꯃꯄꯨ ꯃꯥꯁꯨ ꯎꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯅꯣꯡꯁꯨ ꯆꯨꯔꯛꯏ꯫ ꯁꯣꯝꯗꯁꯨ ꯅꯨꯡꯁꯤꯕꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯂꯒ ꯃꯦꯀꯞ ꯃꯌꯥꯝꯗꯣ ꯇꯩꯊꯣꯛꯂꯤ꯫ ꯃꯄꯤꯁꯨ ꯁꯨꯝ ꯆꯦꯟꯊꯔꯛꯂꯤ꯫ ꯄꯥꯔꯤ ꯇꯨꯃꯤꯟꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯕꯨ ꯈꯪꯍꯜꯂꯤ꯫ ꯌꯥ! ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯕꯤꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯏꯃꯥ! ꯄꯥꯔꯤ ꯅꯣꯛꯂꯒ ꯅꯨꯡꯁꯤꯕꯤꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ? ꯇꯥꯃꯣꯆꯣ, ꯑꯩ ꯃꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯊꯣꯛꯂꯨꯒꯦ꯫ ꯍꯣꯏ, ꯈꯔ ꯊꯨꯔꯛꯎꯀꯣ꯫ ꯅꯨꯡꯁꯤꯕꯤ ꯕꯥꯠꯔꯨꯝꯗ ꯃꯥꯏ ꯇꯥꯊꯣꯛꯄ ꯂꯥꯛꯏ꯫ ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯅꯨꯡꯁꯤꯕꯤ ꯃꯆꯤꯟꯗꯣ ꯃꯦꯜꯂꯒ ꯀꯞꯄꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯇꯧꯗꯣꯏꯁꯤꯕꯨ ꯀꯩꯅꯣ? ꯅꯨꯡꯁꯤꯕꯤꯅ ꯂꯥꯛꯃꯟꯗꯕꯗꯨꯗ ꯄꯥꯔꯤ ꯕꯥꯠꯔꯨꯝ ꯂꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯕꯤꯅ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯨꯔꯦ꯫ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ꯫ ꯂꯥꯛꯑꯣ, ꯊꯦꯡꯉꯦ꯫ ꯅꯨꯡꯁꯤꯕꯤ ꯀꯥ ꯌꯧꯕꯒ ꯃꯥꯏꯗꯣ ꯂꯣꯁꯟ ꯇꯩꯁꯤꯜꯂꯤ꯫ ꯄꯥꯔꯤꯗꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩ꯫ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯔꯒ ꯂꯩ ꯅꯨꯡꯁꯤꯕꯤꯗꯣ꯫ ꯂꯣꯁꯟ ꯇꯩꯕꯗꯨ ꯂꯣꯏꯕꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯍꯤꯞꯄꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯕꯣꯏꯁꯦ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯎꯄꯥ, ꯑꯩꯉꯣꯟꯗꯅ ꯏꯇꯩꯃ꯫ ꯕꯣꯏ, ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯇꯥꯃꯣꯆꯧꯁꯦ ꯅꯪꯒꯤ ꯅꯌꯥꯝꯕꯅꯤ ꯍꯥꯏꯕ꯫ ꯕꯣꯏꯅꯥꯎꯅ ꯅꯍꯥꯟꯋꯥꯏ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨ ꯃꯦꯖꯔ ꯑꯣꯏ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯣ, ꯑꯩꯅ ꯍꯥꯟꯅ ꯑꯀꯨꯞꯄ ꯋꯥꯔꯣꯜꯗꯣ ꯍꯪꯖꯔꯝꯂꯕꯗꯤ ꯈꯪꯂꯝꯒꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯃꯣꯆꯧꯗ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯣꯠꯀꯗ꯭ꯔꯥ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗ ꯄꯥꯔꯤꯅ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯅꯥꯜꯂꯛꯏ꯫ ꯅꯨꯡꯁꯤꯕꯤ ꯑꯃꯨꯛꯀꯁꯨ ꯈꯪꯉꯤ꯫ ꯄꯥꯔꯤꯅ, ꯀꯩꯗꯧꯔꯒꯦ? ꯑꯩꯅꯦ ꯅꯨꯡꯁꯤꯕꯤ, ꯂꯥꯛꯑꯣ ꯑꯩꯒꯤ ꯅꯥꯛꯇ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯈꯜꯂꯤ꯫ ꯅꯠꯇꯦ, ꯇꯥꯃꯣꯆꯧꯗꯤ ꯀꯩꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩ ꯂꯥꯟꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯋꯥꯈꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯀꯩꯁꯨ ꯇꯧꯗꯦ, ꯁꯨꯝ ꯏꯃꯥ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯗ꯫ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯄꯥꯔꯤꯒꯤ ꯄꯥꯝꯕꯣꯝꯗ ꯉꯥꯊꯗꯨꯅ ꯍꯤꯞꯄꯤ꯫ ꯄꯥꯔꯤꯅ, ꯅꯨꯡꯁꯤꯕꯤ, ꯉꯁꯤꯁꯦ ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯅꯤꯀꯣ? ꯉꯥꯏꯈꯣꯅꯦ, ꯉꯁꯥꯏ ꯇꯥꯃꯣꯆꯧꯅ ꯗꯥꯟ ꯊꯥꯗꯔꯝꯗꯥꯏꯗꯨꯗ ꯈꯨꯠꯇ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯣꯜꯂꯛꯏꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯅꯪꯅ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯇ ꯅꯠꯇꯦ, ꯀꯨꯟꯗꯣ ꯍꯨꯛꯂꯝꯗꯥꯏꯗꯁꯨ ꯃꯤꯆꯤ ꯈꯠꯂꯛꯏꯗꯨꯗꯤ, ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯒꯤ? ꯑꯗꯨꯁꯨ ꯏꯃꯥꯟꯅꯕꯤꯅ ꯂꯣꯏꯅ ꯍꯥꯏꯔꯛꯑꯦ, ꯏꯀꯥꯏꯖꯩ ꯈꯪꯕ꯭ꯔꯥ? ꯑꯩꯗꯤ ꯏꯀꯥꯏꯕꯤꯗꯦ ꯅꯨꯡꯁꯤꯕꯤ꯫ ꯀꯩꯅꯣ? ꯅꯪ ꯑꯩꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ? ꯅꯨꯡꯁꯤ, ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯅꯨꯡꯁꯤꯕꯒꯤꯅꯦ ꯇꯥꯃꯣꯆꯧꯗ ꯀꯨꯟꯗꯣ ꯍꯨꯛꯈꯤꯕꯗꯣ꯫ ꯑꯩꯗꯤ ꯄ꯭ꯔꯨꯐ ꯄꯥꯝꯃꯦ꯫ ꯄ꯭ꯔꯨꯐ? ꯀꯔꯤ ꯄ꯭ꯔꯨꯐꯅꯣ? ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯨꯐ꯫ ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯨꯅ ꯄꯥꯔꯤꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯇꯥꯛꯅꯕ ꯄꯥꯔꯤꯒꯤ ꯆꯤꯝꯕꯥꯜꯗ ꯊꯦꯡꯈꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ꯫ ꯕꯣꯏꯅꯥꯎ ꯃꯁꯥꯗꯣ ꯏꯪꯕꯗ ꯅꯤꯛꯂꯝꯃꯤ, ꯀꯣꯟꯁꯤꯜꯂꯒ ꯁꯣꯔꯣꯛ ꯃꯇꯥꯏꯗꯨꯗ ꯐꯝꯃꯤ꯫ ꯑꯩꯕꯨ ꯌꯨꯝ ꯆꯪꯈꯤꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ? ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯃꯛ ꯇꯤꯀꯦꯠ ꯀꯛꯂꯒ ꯆꯠꯈ꯭ꯔꯁꯤꯔꯥ? ꯈꯣꯡꯊꯥꯡ ꯑꯃꯈꯛ ꯁꯣꯏꯔꯨꯕꯅ ꯑꯁꯤ ꯌꯧꯅ ꯑꯩ ꯂꯩꯈꯥ ꯇꯥꯔꯛꯀꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩ ꯊꯥꯡꯖꯤꯜꯂꯝꯂꯣꯏꯀꯣ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯑꯩꯒꯤ ꯏꯇꯩꯃ꯫ ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯣꯏꯅꯥꯎ ꯀꯣꯛꯇ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯈꯥꯡꯉꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯄꯨꯡ 12 ꯍꯦꯜꯂꯦ꯫ ꯕꯣꯏꯅꯥꯎ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯌꯨꯝꯗꯨꯗꯤ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯇꯥꯗꯦ, ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯣꯏꯕꯒꯤ꯫ ꯅꯨꯡꯁꯤꯕꯤꯗꯤ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯕꯣꯏꯅꯥꯎꯅ ꯃꯃꯥ ꯀꯧꯕꯗꯨ ꯇꯥꯔꯛꯏ꯫ ꯅꯨꯡꯁꯤꯕꯤꯅ, ꯕꯣꯏ ꯅꯠꯇ꯭ꯔꯅꯦ ꯈꯣꯟꯖꯦꯜꯁꯤꯕꯣ? ꯅꯨꯡꯁꯤꯕꯤ ꯄꯥꯔꯤꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯄꯥꯔꯤꯁꯨ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯨꯡꯁꯤꯕꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫
ꯑꯗꯨꯒ ꯊꯣꯡꯗꯣ ꯍꯥꯡꯉꯤ꯫ ꯅꯨꯡꯁꯤꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯕꯣꯏꯅꯥꯎ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗꯣ ꯏꯆꯣꯠ ꯆꯣꯠꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯕꯣꯏ, ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗꯩꯅꯣ ꯅꯪꯅ ꯍꯜꯂꯛꯏꯁꯦ? ꯕꯣꯏꯅꯥꯎ ꯆꯠꯂꯝꯕꯗꯣ ꯆꯞ ꯂꯦꯞꯄꯤ, ꯋꯥ ꯀꯔꯤꯝꯇ ꯈꯨꯝꯗꯦ꯫ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯦ, ꯇꯥꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯅꯪꯅ ꯍꯜꯂꯛꯏꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗꯒꯤꯅꯦ, ꯆꯪꯉꯣ ꯇꯨꯝꯃꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯏꯅꯥꯎ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁ꯭ꯇꯤꯌꯔꯗ ꯀꯥꯈꯠꯈꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯇꯞꯅ ꯁ꯭ꯇꯤꯌꯔ ꯀꯥꯔꯛꯏ, ꯀꯥꯗ ꯆꯪꯂꯛꯏ, ꯑꯗꯨꯒ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯏ꯫ ꯄꯥꯔꯤꯅ, ꯅꯨꯡꯁꯤꯕꯤ, ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯑꯩꯅ ꯇꯥꯃꯣꯆꯧ ꯍꯧꯗꯣꯛꯄꯗꯤ ꯇꯥꯗꯦ, ꯄꯨꯟꯁꯤꯕꯗꯣ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯈꯪꯗꯦ, ꯅꯣꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒ ꯍꯜꯂꯛꯑꯦ, ꯃꯈꯥꯗ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯅꯦ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯅꯨꯡꯁꯤꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯒ ꯆꯥꯛꯁꯪꯗ ꯆꯥ ꯂꯣꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ, ꯏꯃꯥ, ꯆꯥ ꯂꯣꯏꯔꯦ, ꯃꯄꯥꯟꯗ ꯅꯣꯏ ꯕꯕꯥ ꯂꯩꯍꯧꯕꯅꯦ, ꯆꯥꯗꯣ ꯕ꯭ꯔꯦꯗꯀ ꯄꯤꯔꯨꯔꯣ, ꯑꯗꯨꯒ ꯏꯕꯨꯡꯉꯣꯒꯤꯁꯨ꯫ ꯅꯨꯡꯁꯤꯕꯤ ꯃꯀꯨꯕꯣꯛꯇ ꯆꯥ ꯄꯤꯔꯨꯔꯒ ꯄꯥꯔꯤꯒ ꯕꯣꯏꯅꯥꯎꯒꯒꯤ ꯆꯥ ꯄꯨꯔꯒ ꯀꯥꯔꯛꯏ꯫ ꯄꯥꯔꯤ ꯕꯥꯠꯔꯨꯝꯗ ꯆꯪꯈꯤꯕꯗꯨꯗ ꯇꯦꯕꯜꯗ ꯆꯥꯗꯣ ꯊꯅꯝꯃꯤ, ꯑꯗꯨꯒ ꯕꯣꯏꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯕꯣꯏ, ꯕꯣꯏ, ꯇꯥꯕ꯭ꯔꯣ? ꯕꯣꯏꯅꯥꯎ ꯁꯨꯈꯨꯝ ꯈꯨꯝꯗꯦ꯫ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯗꯨꯗ ꯇꯦꯕꯜꯗ ꯆꯥꯗꯣ ꯊꯝꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯅꯨꯡꯁꯤꯕꯤ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯤ, ꯑꯗꯨꯒ ꯍꯦꯟꯖꯥꯡ ꯁꯦꯝꯂꯤ꯫ ꯃꯊꯛꯇꯒꯤ ꯃꯦꯝꯆꯥꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ, ꯄꯥꯔꯤ, ꯄꯥꯔꯤ, ꯅꯪ ꯕꯕꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯑꯣ, ꯕꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗ ꯅꯨꯡꯁꯤꯕꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯐꯟ ꯆꯣꯡꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨꯁꯨ ꯊꯥꯡꯅ ꯁꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯕꯣꯏꯅꯥꯎꯁꯦ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯦ, ꯏꯁ ꯃꯁꯥꯁꯤꯁꯨꯅꯦ ꯃꯩꯒꯨꯝꯃꯦ ꯁꯥꯕꯗ, ꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇ ꯄꯨꯁꯤ, ꯒꯥꯔꯤꯗꯣ ꯑꯃꯨꯛꯇ ꯊꯧꯗꯣꯔꯛꯑꯣ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯃꯈꯨꯠꯇꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯦ꯫ ꯅꯨꯡꯁꯤꯕꯤꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯁꯤꯕꯨ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯔꯒ ꯂꯥꯛꯄꯤ, ꯂꯈꯃꯤ ꯆꯦꯟꯗꯕꯤ, ꯌꯨꯝ ꯇꯨꯝꯕꯤ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯑꯣꯏꯔꯖꯥꯠꯂꯥ? ꯅꯨꯡꯁꯤꯕꯤ ꯑꯁꯣꯛꯄꯗꯣ ꯍꯤꯗꯥꯛꯁꯨ ꯍꯥꯞꯇꯦ, ꯐꯤ ꯑꯃ ꯌꯦꯠꯁꯤꯜꯂꯒ ꯆꯥꯛ ꯃꯈꯥ ꯇꯥꯅ ꯊꯣꯡꯉꯤ꯫ ꯁꯣꯝꯗꯅ ꯕꯣꯏꯅꯥꯎꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯕꯣꯏꯅꯥꯎꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯏ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯣꯏꯅꯥꯎꯗꯣ ꯗ꯭ꯔꯤꯞ ꯃꯔꯤꯒ ꯀꯔꯤꯒ ꯀꯣꯟꯅꯅ ꯆꯪꯂꯛꯏ, ꯃꯦꯝꯆꯥꯅ ꯉꯥꯡꯂꯒ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯕꯣꯏꯅꯥꯎꯗꯨ ꯆꯪꯂꯛꯄꯗ ꯅꯨꯡꯁꯤꯕꯤꯗ ꯍꯥꯏꯔꯞ ꯃꯤꯠꯆꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯅꯨꯡꯁꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3:30 ꯇꯥꯔꯛꯂꯦ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯂꯥꯛꯅꯔꯦ꯫ ꯃꯄꯥꯜꯗ ꯑꯍꯜ ꯂꯃꯟ ꯀꯌꯥꯁꯨ ꯐꯝꯅꯔꯦ꯫ ꯏꯆꯟ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯡꯁꯤꯕꯤꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯄꯨꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯑꯩꯁꯨꯅꯦ ꯆꯦꯇꯣꯟ, ꯉꯔꯥꯡꯗꯣ ꯍꯥꯏꯐꯦꯠ ꯗꯥꯕꯣꯏꯗ ꯎꯏꯌꯦ, ꯑꯃꯨꯛ ꯃꯥ ꯑꯣꯏꯔꯝꯗ꯭ꯔꯗꯤꯅ ꯀꯧꯗꯕꯅꯦ, ꯑꯗꯣ ꯅꯪꯕꯨ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯣ? ꯁꯥꯟꯅꯗꯦꯗ, ꯅꯣꯡꯃ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯩꯅ MU ꯆꯠꯀꯦꯅ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦꯅ ꯌꯥꯝ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯩꯅ ꯌꯥꯈꯤꯗꯦ, ꯇꯥꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯥ ꯎꯔꯒ ꯁꯥꯎꯅꯤꯡꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯕꯗꯨꯗ ꯅꯨꯃꯤꯠꯇꯨꯗ ꯊꯤꯅ ꯆꯩꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯔꯥꯡ ꯎꯔꯤꯗꯨꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯆꯟ, ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯆꯦꯇꯣꯟ, ꯅꯪ ꯂꯥꯟꯗꯦ꯫ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯅꯪ ꯃꯧꯅꯦ, ꯃꯦꯖꯔ ꯄꯥꯔꯤꯒꯤ ꯋꯥꯏꯐ, ꯁꯤ ꯀꯥꯎꯒꯅꯨꯀꯣ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯃꯦꯝꯊꯣꯏ ꯆꯪꯂꯛꯏ꯫ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯗ꯭ꯔꯤꯕꯣ? ꯂꯣꯏꯔꯗꯤ ꯁꯣꯝꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯗꯅ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯅꯨꯡꯁꯤꯕꯤꯒꯤ ꯑꯋꯥꯠ ꯑꯄꯥ, ꯉꯔꯥꯡ ꯀꯥꯎꯍꯧꯕ ꯄꯣꯠꯁꯤꯡꯗꯨ ꯃꯅ ꯄꯤꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯃꯤꯁꯤꯡꯁꯨ ꯆꯠꯄ ꯍꯧꯅꯔꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯇꯣꯝꯕꯤꯁꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯕꯦꯝꯃ, ꯑꯍꯜꯅ ꯅꯪ ꯆꯩꯕꯗꯅꯦ ꯆꯤꯟ ꯈꯨꯝꯕ ꯌꯥꯗꯦꯀꯣ꯫ ꯁꯦ 3,000ꯁꯦ ꯊꯝꯖꯤꯟꯖꯧ, ꯆꯥꯛꯀꯧꯕꯗꯅꯦ ꯀꯔꯤ ꯍꯥꯞꯄꯣꯕ? ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯣ, ꯏꯌꯥꯗ ꯌꯥꯏꯌꯦ ꯏꯃꯥ꯫ ꯐꯔꯦ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ, ꯏꯃꯥ ꯆꯠꯂꯦꯀꯣ꯫ ꯃꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯤ ꯆꯥꯏꯔꯝꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟ ꯇꯥꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯁꯟꯙ꯭ꯌꯥꯒꯤ ꯂꯥꯏ ꯙꯨꯞ ꯀꯠꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ? ꯉꯔꯥꯡꯒꯤ ꯉꯥ ꯑꯇꯥꯎꯕ ꯂꯩꯕꯅꯦ, ꯑꯗꯨꯒ ꯀꯣꯕꯤ ꯂꯩꯗꯨꯒ ꯍꯦꯛ ꯊꯣꯡꯂꯣꯏ ꯆꯥꯁꯤꯗꯤ, ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯇꯧꯔꯣ꯫
ꯕꯣꯏꯗꯣ ꯃꯁꯥ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯃꯥ? ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ? ꯏꯆꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯔꯝꯕ ꯅꯨꯄꯤꯗꯨꯅ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯄꯤꯔꯝꯂ ꯃꯥꯜꯂꯦ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯦ ꯃꯄꯥꯟꯒ ꯊꯣꯛꯈꯤꯗ꯭ꯔꯦ. ꯍꯥꯟꯅ ꯌꯥꯝꯅ ꯂꯥꯡꯕ ꯀꯣꯏꯕ ꯄꯥꯝꯕ ꯏꯆꯥꯅꯤ. ꯅꯨꯡꯁꯤꯕꯤ, ꯋꯥꯗꯣ ꯇꯥꯕꯗ ꯃꯊ꯭ꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯔꯨꯅꯤ, ꯇꯥꯕ ꯇꯥꯕꯅꯤ. ꯌꯥꯎꯁꯪ 5ꯅꯤꯗꯣ ꯕꯣꯏꯅꯥꯎ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯦ. ꯌꯥꯎꯁꯪ ꯂꯣꯏꯕ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯌꯨꯡꯕꯅꯤ. ꯃꯦꯝꯆꯥꯁꯨ ꯀꯩꯊꯦꯜꯗ ꯊꯣꯛꯈꯤ. ꯄꯥꯔꯤꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯣꯛꯃꯤꯟꯅꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ. ꯃꯀꯨꯕꯣꯛꯁꯨ ꯂꯩꯇꯦ. ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯒ ꯕꯣꯏꯅꯥꯎꯒ ꯈꯛꯇꯅꯤ. ꯕꯣꯏꯅꯥꯎ ꯀꯤꯆꯟꯗꯒꯤ ꯏꯁꯤꯡ ꯂꯧꯒꯦ ꯀꯨꯝꯊꯔꯛꯏ. ꯅꯨꯡꯁꯤꯕꯤꯁꯨ ꯀꯣꯜ ꯂꯤꯛ ꯑꯃꯥꯡꯕꯁꯤꯡꯗꯨ ꯐꯦꯡꯂꯨꯔꯒ ꯆꯥꯛꯁꯪꯗ ꯊꯝꯒꯦꯅ ꯆꯪꯂꯛꯄꯒ ꯑꯅꯤꯗꯣ ꯊꯦꯡꯅꯔꯦ. ꯕꯣꯏꯅꯥꯎ ꯀꯤꯆꯟ ꯌꯧꯁꯤꯟꯗꯅ ꯍꯟꯈꯤꯒꯦ ꯇꯧꯕꯗꯨꯗ ꯅꯨꯡꯁꯤꯕꯤꯅ ꯀꯧꯔꯛꯏ. "ꯑꯝꯇ ꯉꯥꯏꯈꯨꯑꯣ ꯕꯣꯏ." "ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯒꯦ? ꯄꯦꯟꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯕꯨ ꯑꯣꯠꯄ?" "ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯉꯣꯟꯗ ꯑꯣꯠꯈ꯭ꯔꯒꯦ? ꯅꯪꯅ ꯉꯁꯤ ꯎꯠꯂꯤꯕ ꯁꯛꯇꯝ ꯃꯌꯥꯝꯁꯦ ꯑꯣꯠꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ?" "ꯕꯣꯏ, ꯅꯪꯅ ꯅꯣꯡꯃ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯈꯤꯕꯗꯣ, ꯑꯩ ꯑꯁꯥꯎꯕꯒꯤ ꯃꯩꯅ ꯀꯔꯤꯅꯣ ꯈꯪꯍꯧꯗ꯭ꯔꯤ. ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ?" "ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ." "ꯏꯇꯩꯃ." ꯏꯇꯩꯃ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯍꯥꯏꯅꯕ ꯍꯣꯠꯅꯕꯗ ꯕꯣꯏꯅꯥꯎꯗꯤ ꯃꯩꯇꯥꯟ ꯑꯁꯥꯕ ꯄꯥꯏꯌꯨ ꯍꯥꯏꯕꯒ ꯃꯥꯟꯅꯈ꯭ꯔꯦ. "ꯕꯣꯏ, ꯏꯇꯩꯃ ꯍꯥꯏꯅꯁꯨ ꯅꯪꯅ ꯔꯦꯁꯄꯦꯛ ꯎꯠꯂꯕꯅꯤꯅ ꯋꯥꯗꯣ ꯍꯥꯏꯕꯗ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟꯅꯤ." "ꯀꯅꯥꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ? ꯀꯔꯝꯕ ꯃꯈꯜꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ? ꯕꯦꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯒ ꯑꯩꯕꯨ ꯅꯪꯅ ꯏꯟꯊꯣꯛꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯅꯪꯅ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗꯒꯤ ꯆꯤꯡꯈꯠꯄꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯃꯩꯁꯥ ꯈꯥꯡꯂꯒ ꯁꯤꯖꯈ꯭ꯔꯣ ꯃꯇꯥꯒꯨꯝ ꯍꯨꯟꯗꯣꯛꯂꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ." ꯋꯥꯍꯪꯗꯣ ꯃꯇꯝꯗꯨꯗ ꯍꯪꯕꯤꯔꯝꯂꯕꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯖꯔꯕꯁꯨ ꯄꯦꯟꯖꯔꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯃꯛꯅ ꯑꯩꯕꯨ, ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯒꯤ ꯏꯇꯩꯃ ꯑꯣꯏꯔꯒ ꯂꯩꯔꯝꯕ." "ꯕꯣꯏꯅꯥꯎ, ꯃꯇꯝꯗꯣ ꯑꯩ ꯏꯀꯥꯏꯕ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ, ꯁꯥꯎꯅꯤꯡꯕ ꯀꯌꯥꯅ ꯄꯨꯟꯈꯤꯗꯨꯅ ꯑꯩ ꯈꯟꯊꯍꯧꯗ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." "ꯐꯔꯦ, ꯇꯥꯔꯣ ꯑꯗꯨꯗꯤ. ꯑꯩ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯃꯤꯇ꯭ꯔꯅꯤ ꯈꯟꯈꯤꯕ ꯃꯤꯁꯛꯅꯤ, ꯅꯨꯡꯁꯤꯕꯤ." ꯕꯣꯏꯅꯥꯎ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ. ꯅꯨꯡꯁꯤꯕꯤꯁꯨ ꯀꯞꯄꯤ. ꯊꯃꯣꯏꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯗꯤ ꯊꯨꯡꯍꯜꯂꯒꯦ ꯈꯟꯗꯨꯅ ꯑꯕꯦꯕꯨ ꯂꯧꯁꯤꯟꯈꯤꯕꯅꯤ. ꯑꯍꯤꯡ ꯅꯨꯡꯊꯤꯜ ナꯏꯗꯅ ꯅꯪꯒꯤ ꯑꯁꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯛꯈꯤ. ꯑꯩ ꯀꯣꯂꯦꯖꯀꯤ ꯇꯣꯄꯔꯁꯨ ꯑꯣꯏꯔꯛꯈꯤ. ꯅꯪꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯕꯦ ꯅꯠꯇꯅ ꯀꯅꯥꯕꯨꯁꯨ ꯌꯦꯡꯈꯤꯗꯦ. ꯅꯪꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯑꯕꯦꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈꯤ. ꯈꯔ ꯂꯩꯔꯒ ꯑꯕꯦꯒꯤ ꯐꯣꯟꯗꯣ ꯋꯦꯇꯤꯡ ꯂꯩꯕ ꯇꯞꯅ ꯇꯞꯅ ꯍꯧꯔꯛꯏ. ꯑꯩ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ, ꯃꯁꯥꯅ ꯍꯥꯏꯖꯔꯛꯆꯅꯤꯅ. ꯑꯃꯨꯛ ꯋꯦꯇꯤꯡꯗꯣ ꯂꯩꯕꯗ ꯄꯨꯡ ꯑꯃꯔꯣꯝꯗꯤ ꯂꯩ. ꯑꯩ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯐꯠꯇꯕ ꯈꯟꯈꯤꯗꯦ. ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯠꯇꯣ, ꯑꯕꯦꯒꯤ ꯐꯣꯟꯗꯣ ꯄꯨꯡ 3 ꯆꯨꯞꯄ ꯋꯦꯇꯤꯡ ꯂꯩꯈꯤ. ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ. ꯅꯨꯃꯤꯠꯇꯨꯃ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯗ ꯄ꯭ꯔꯦꯝꯅ ꯐꯣꯟ ꯇꯧꯔꯛꯈꯤ. ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ. ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫